Welcome to Real Voice. Plane crash oibagi mikubase sathiram gani masi mayam da thokaningde nahan Nepal da plane ama crash oikibado madugi real footage ama social media da viral oiri worldwide ti yengnari Sonu Jaiswal ko ba UP gi chahi nauriba amana plane ase landing oiramdai da harawaga loinana Facebook da live torami magi live video do magi friends sing na yengba honaki like comment tawba honaraki madugi live oiba moda plane ase crash oiki Auba missing na karino actual oiribado khanglamte adubu plane di crash oikre maduki video adunatana plane asigi final moment ki video plane adugi manungi oiba kanage sunakta leiti tasengni yamna nungai taba saktamni total passenger 72 ni madu yaukibadu adubu amatta hingbagi wadi tati India ki passenger mangani makoi ki marakta Sonu Sanju amadi Anil Jaiswal makoi ase Uttar Pradesh ki ni amasung holiday to Nepal chatpani Loinana mandir amadasu maruwaina visit tawbagi damakni Sonu na capture to ba video do mayungi missing ni yenglaba tungda karino oirise bhap taramde adugi matungda call tawba haunaraki but phone ado receive torakhide plane crash ki matungda asiba hakchang thirapa tanjada hai riba phone ase phanglubani amasung video do thengdarubani video viral oire YouTube ta lei masida hapadi kaya nungairaroi January 15 Sunday gi ayuk pung tara tabada Kathmandu gi Tribhuvan International Airport tagi pairakhiba plane ni Pokhara koba mafam da chatpagi tamak plane gi pilot adugi ming Kamal kawi aduga co-pilot adugi ming na Anju kawi nupini numit adu Anju ki oina pairaba tungda madugi plane adu thungluraba tungda captain ki promotion ase phangadabani hai Anju ase Nahan kai kiba plane ado aman banate technical problem laikide adu oirabadi karamna crash oikibano khara wangba mafamda hanagi oiramba airport adudagi 3 km lapna nauna sabani hairi handaki Pokhara koba airport ase numit tarama ngani te fari hai operate toba Pokhara ki maramasina hanadagi system amada plane landing toduna lakpanina anoba airport amada landing toba se hainabi natraga habit change tobagi phibam amada lai pilot singi natural wane mase numit aduda Pokhara airport ki manaktuda nupa ama camera ga video shoot torami mana plane ado nakna pairakpadagi Konjil tabada plane adu ina record to bauki magi video adu tagi khangi plane adu oirom da chep tharaga mai se kitang thangat laga naton kitang thangat laga name na pairi accident ki case study to wasingi mod matungina plane ase engine ani dagi ama failure oibadagi accident oibadi natte sini maramdi pilot aduna ATC da hairaki aikoi landing tawroge maudagi ATC na runway tarani thoida tawro haibada runway tani thoida tawroroi ekoi runway kuncha da tawki hairakibani maudagi plane ase oirom da leithaba hawi haibadi rolling gi mong da adubu plane gi naton mang da inkhatpa ui video adu su ui machine takpudi plane ase gi minimum speed oipham thokpado oikhidaba mali speed oipham thokpado oikhidabana landing matamda khara plane ase lumthaba hen khiba plane ase lift tawduna leigadabu leiraktaba aduna leibakta nungum tasinba haukibani hainai matang asida pilot singsu khanglibani kari oigadabano kari tawgadabano haibado plane da su radar koba system am yawi hai aileron koba khulai amsu yawi hai kari komba plane ase radar use torga lift on be yai matang aduta natraga aileron koba button na to use torga lift tawduna pobasu yai hairi oigidaba speed wat bana plane name thaba ase stall su kawi hairi stall video clip aduna takli plane ase stall oiba mali matang asida radar use to gadabani plane hanna wanghan bagi adu aileron button ase use to kiram lagani sini matang aduda aileron use to ba se niyam na te sini landing gi matamda plane da oigadaba speed ado watlabadi plane ase lumthaki chain bagi mahutta makharamda kumthabagi system lagi madugi tanjau da plane ase chumhange hanna speed pige khanna aileron use torobadi madu aran be system aran be step oisini matang asida aduna plane ase pilot aduna tanjau da aileron use toromlani aduna plane ase phukat pangamde speed chupi bangamde aduna khal roll oirap toraga leibak de sin kibani sini maram di pilot na namloi da ba tawroi da step ama
paikhatlure matang asida masi case study to singi wani natrabadi plane do technical kaichu problem leikide aduga masida plane asi hi-fi plane ni kaim problem leituba plane ni hairi adupo plane plus passenger singti loikre real maram lakhi gani hairi. So thanks for watching.